ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯖꯦꯝꯁ ꯑꯒ꯭ꯔꯨꯖꯝꯅ ꯈꯨꯔꯨꯝꯖꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯁꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯀꯤ ꯑꯈꯟꯅꯕꯗ ꯀꯣꯜꯀꯇꯥꯗ ꯍꯟꯗꯛꯇ ꯂꯩꯈꯤꯗ꯭ꯔꯕꯤ ꯖꯨꯅꯤꯌꯔ ꯗꯣꯛꯇꯔꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕꯗꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯇ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯇꯝꯖꯈ꯭ꯔꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯀꯔꯤ ꯂꯩꯍꯧꯔꯤꯕꯒꯦ ꯍꯥꯏꯕꯗු ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯈꯥ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯂꯣꯏꯅꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯔꯤꯄꯣꯔꯠ ꯇꯣꯉꯥꯟꯕ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒ ꯋꯥꯔꯤ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤ 90.0 ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯑꯃꯗꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯆꯦꯅꯦꯜꯗ ꯁꯟꯗꯣꯛꯆꯕ ꯑꯣꯏꯕꯅ ꯊꯧꯔꯝ ꯑꯁꯤ ꯃꯤꯅꯤꯠ 2 ꯅꯠꯇ꯭ꯔꯒ 3-4-5ꯗ ꯁꯟꯗꯣꯛꯆꯕꯗꯤ ꯈꯨꯗꯣꯡ ꯆꯥꯖꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯆꯞ ꯃꯥꯟꯅꯕ ꯋꯥꯐꯝ ꯑꯃꯗ ꯃꯔꯛꯇꯈꯔ ꯊꯩꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯍꯥꯏꯖꯕ ꯑꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯄꯨꯟꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯄ꯭ꯂꯦꯠꯐꯣꯔꯝ 9ꯗꯅꯤ ꯑꯥꯏꯁꯀꯣꯝ SKTV Elite TV Diamond TV Facebook amadi YouTube loinana Wahong Radio Khusem Radio Manipur Online Radio da Thokiba thodo asi rape la natragana gang rape la nungtigi phongliba pauche loinana National News singda Kolkata gi lekhidraba doctor si warina numit nungti khudimaki headlines oiduna phong Tholiba thodo si matang da miyamna asengbu karino haiduna khawrana ngai miyamna khangningi haiduna pangai da haijinba yaba sunati adubu hauji burning issue omo oribanina issue asigi matang da khangbiningbा sing loinana tabiriba sing da puning loksing oinanabagi damakta thamjabani thokiba thodo asigi matang da sengba rape oina chathabo oirabadi numit 13 ni mamang da phaduna thamkraba sanjay hauji phawda cherak phangdriba karin hauji na case asigi makha tarakpada Kolkata police ta leiramadi CBI da amukhana case asigi damak shinakraba sanjay Mingshel gumna taru tanana shenglaba wafam masana sumaral yajarab adubu rape nattabida gang rape ni hairabadi case asi mathak makha onduna amuk atoppa maikei amada pukhiba yana suleiri adubu wahangdi achumbagi paukhumdi kanana pigadori tijanbasu lepti wahong pahungsu chathari anauba mayon kayasu tapna thorakli achumba si puthoknaba honabada asuk yamna thenglibasina kari maramgino wahang singasini miyamna tattana hangliba aduga haujik amo mayon ama lakliba wafam asina CFSL haibadi Government of India ki makhada Ministry of Home Affairs ki Central Forensic Science chana puthorokadori masi case asigi matangda police na phangba pomnamak sing adu hariba Central Forensic Science Laboratory da khusin nakhare hairi adubu hariba Central Forensic Science Laboratory na makhoigi maikaidigi report asi yamna yangna piraktribagi maram kari lebage niyomgi matung inadi report asi sumnatagi numit nini phawbagi manungda pigadabani hairi amaromda asigumba case asida nupi oibigi mahaki haksangi part tagi swab haibama slide haibama test makhan ani tawgadabani hairi masagi matungda victim adugi profile puthokadabani hairi loinana police na phadunu leiba sanjay dagi DNA test tawgadabani hairi aduga mahakisu DNA profile adu puthokadabani hairi loinana hariba DNA profile singasi slide nataga swab adu yansinaduna ani adu chanabra haiduni yengadabani hairi karigumba chanaramba taragadi haribashi mara leibadu achumba oigadoribani hairi adubu hauji CBI gi manakta leiriba sanjay hana Kolkata police na mangondagi DNA sample lauraga forensic lab ta hana mahakpu hek phabaga police na sample adu lauraga forensic lab ta pikre so hairi tasenamak Central Forensic Science Laboratory na CBI da pikrabra natraga CBI da piraktribra wafam asigi asengbadi khangba sungamdri niyomgi matungina pifamdi thoi adubu pikrabadi CBI na kari tawdunu lei report asi khangna puthoktribra natragana Central Forensic Science Laboratory na losilibra haibangamdri adubu Central Forensic Lab asigi Director Bijendra da akhanna call tawdunu wafam asigi matangda asengba khangna hangkibada wafam asigi matangda karigumba amata phongdo u yade haina media sina phongdogli DNA ki profile da test chawba matamda karigumba matamda DNA ki profile adu da masing hena yauramba taragadi madu rape natraga gang rape haibasi lep ka doribani hairi amaromda laikhidrabi doctor adugi mahaki haksangi part manungdi yauramba white cement 151 gram ni hairi adu ariba tarabadi victim adu da fangliba white cement sing adu miyoi amadagi henba singi masing hairi adu iba tarabadi
ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 5ꯗꯒꯤꯅ 7 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯝꯕ ꯌꯥꯏ ꯍꯥꯏꯕ ꯄꯥꯅꯔꯤ ꯑꯗꯨꯕꯨ ꯄꯥꯅꯕ ꯈꯛꯇꯅꯤ ꯑꯁꯦꯡꯕꯗꯤ ꯈꯪꯗ꯭ꯔꯤ ꯑꯁꯦꯡꯕ ꯈꯪꯅꯅꯕꯒꯤꯗꯃꯛ ꯔꯤꯄꯣꯔꯠ ꯄꯨꯊꯣꯛꯀꯗꯕꯁꯤꯡ ꯑꯆꯨꯝꯕ ꯄꯨꯊꯣꯛꯀꯗꯕꯁꯤꯡꯅ ꯄꯨꯊꯣꯔꯛꯄꯗꯨꯅꯤ ꯉꯥꯏꯔꯤꯕ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯊꯣꯛꯈꯤꯕ ꯑꯣꯒꯁꯠꯀꯤ ꯇꯥꯡ 9ꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯗꯨꯅ ꯂꯩꯈꯤꯗꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯅ ꯁꯤꯖꯤꯟꯅꯕ ꯗꯥꯏꯔꯤ ꯑꯃꯁꯨ ꯐꯪꯈꯤ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯂꯃꯥꯏꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯒ ꯊꯝꯃꯝꯃꯤ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯗꯥꯏꯔꯤ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯦꯡꯍꯟꯈꯤ ꯌꯦꯡꯍꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯏꯔꯤꯕꯁꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯍꯦꯟ ꯔꯥꯏꯇꯤꯡꯂ ꯍꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯪꯈꯤ ꯍꯥꯏꯔꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯏꯔꯝꯂꯤꯕ ꯈꯨꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯈꯨꯏꯅꯤ ꯑꯗꯨꯕꯨ ꯏꯔꯝꯂꯤꯕ ꯂꯃꯥꯏ ꯑꯗꯨ ꯆꯦꯅꯥ ꯑꯗꯨꯁꯨ ꯇꯂꯤ ꯇꯂꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤ ꯏꯔꯝꯂꯤꯕꯅꯣ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯗꯤ ꯃꯍꯥꯛꯅ ꯏꯔꯝꯂꯤꯕ꯭ꯔꯥ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯥꯏꯁꯤꯟꯈꯤ ꯃꯃꯩꯊꯪꯗ ꯍꯥꯏꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨꯁꯨ ꯄꯨꯂꯤꯁꯅ CBIꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯝꯂꯤꯕ ꯋꯥꯐꯝꯗꯨ ꯀꯔꯤ ꯑꯣꯏꯔꯤꯒꯕ ꯂꯣꯏꯅꯅ CBIꯅ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯅꯠꯇ꯭ꯔꯒꯅ CBIꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯦꯁ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯛꯀꯗꯧꯔꯤꯕ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯥꯌꯣꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯗꯥꯏꯔꯤ ꯏꯕꯒꯤ ꯍꯩꯅꯕꯤ ꯂꯩ ꯃꯍꯥꯛ ꯗꯥꯏꯔꯤꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯏꯗꯅ ꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕ ꯆꯦ ꯑꯗු ꯇꯠꯈꯤꯕꯅ ꯆꯦ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯏꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯈꯪꯕ ꯉꯝꯍꯧꯗꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛ ꯍꯥꯏꯔꯤꯕ ꯂꯃꯥꯏ ꯑꯗꯨꯗꯤ ꯄꯨꯂꯤꯁꯅ CBIꯗꯁꯨ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯗꯥꯏꯔꯤꯗ ꯌꯥꯝꯅ ꯇꯠꯇꯅ ꯏꯕ ꯋꯥꯐꯝꯗꯤ ꯑꯁꯨꯝꯅ MDꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯃꯍꯥꯛ ꯒꯣꯜꯗ ꯃꯦꯗꯜ ꯂꯧꯕ ꯄꯥꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯏꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯇꯨꯡꯗ ꯑꯐꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅꯁꯨ ꯏꯔꯝꯃꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯅ ꯅꯤꯡꯖꯕ ꯃꯪꯂꯥꯟ ꯀꯌꯥ ꯃꯔꯨꯝꯁꯨ ꯏꯔꯝꯃꯤ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯃꯔꯨꯝꯁꯨ ꯏꯔꯝꯃꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯃꯥ ꯃꯄꯥꯕꯨ ꯅꯨꯡꯁꯤꯕ ꯃꯃꯥ ꯃꯄꯥꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥ ꯃꯔꯨꯝꯁꯨ ꯇꯠꯇꯅ ꯏ ꯃꯁꯤꯗꯤ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯏꯕꯁꯤꯡꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯍꯧꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯁꯦꯡꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯄꯨꯂꯤꯁ ꯑꯃꯗꯤ CBIꯅ ꯃꯤꯌꯥꯝꯗꯗꯤ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯗ꯭ꯌꯨꯇꯤ ꯌꯥꯝꯅ ꯁꯥꯡꯅ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯔꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯔꯒ ꯄꯣꯊꯥꯈꯤꯕ꯭ꯔꯥ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯗꯨꯅ ꯇꯨꯝꯊꯈꯤꯕꯗꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯈꯤꯕ꯭ꯔꯥ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯥꯈꯤꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯃꯥꯟꯅꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯈꯔ ꯍꯥꯞꯈ꯭ꯔꯕ꯭ꯔꯥ ꯃꯁꯤꯁꯨ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯋꯥꯐꯝꯅꯤ ꯃꯍꯥꯛꯀ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤꯕ ꯗꯣꯛꯇꯔ ꯑꯇꯩꯁꯤꯡꯅꯗꯤ ꯃꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯒ ꯃꯍꯥꯛ ꯈꯛꯇꯪ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯆꯠꯈ꯭ꯔꯒ ꯍꯣꯜ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯔꯤꯕꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯇꯨꯝꯅꯤꯡꯕꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯇꯝꯅꯅ ꯌꯥꯟꯁꯤꯟꯈ꯭ꯔꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯃꯁꯤꯁꯨ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯃꯤꯌꯥꯝꯅ ꯋꯥꯈꯜꯅ ꯁꯥꯒꯠꯂ ꯍꯥꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯆꯤꯡꯅꯕ ꯍꯥꯏꯕꯁꯤꯗꯤ ꯐꯠꯇꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤꯕꯅꯤꯅ ꯃꯁꯥꯅ ꯆꯤꯡꯅꯕ ꯇꯥꯕꯅꯤ ꯑꯁꯦꯡꯕꯗꯨ ꯈꯪꯗꯕꯅꯤꯅ ꯋꯥꯍꯪ ꯀꯌꯥꯗꯤ ꯊꯣꯛꯄ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯆꯨꯝꯕꯁꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯃꯇꯝꯅ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤ ꯌꯥꯝꯅ ꯇꯣꯉꯥꯟꯕ ꯍꯣꯠꯅꯕ ꯀꯟꯕ ꯂꯥꯏꯔꯤꯛꯇꯗ ꯊꯋꯥꯏ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯊꯥꯈꯤ ꯃꯍꯥꯛꯇꯤ ꯂꯥꯏꯔꯤꯛ ꯈꯛꯇꯗ ꯅꯠꯇꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯅ ꯈꯟꯕ ꯋꯥꯈꯜ ꯃꯍꯥꯛꯀꯤ ꯋꯥꯉꯥꯡ ꯃꯍꯥꯛꯅ ꯇꯧꯊꯣꯔꯛꯄꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯉꯥꯛꯇ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯄꯥꯎ ꯇꯝꯈꯤ ꯃꯪꯖꯔꯝꯕ ꯃꯪꯂꯥꯟ ꯄꯨꯝꯅꯃꯛ ꯃꯪꯐꯥꯎꯅꯕ ꯑꯃꯨꯛ ꯍꯟꯅ ꯉꯝꯂꯔꯣꯏꯗꯕ ꯃꯆꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯗꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯄꯥꯅ ꯉꯁꯤꯁꯨ ꯄꯥꯝꯂꯤ ꯑꯄꯣꯛꯄ ꯃꯄꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯈꯖꯤꯛꯇꯒꯤ ꯇꯨꯡꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯃꯤ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯄ ꯃꯆꯥꯅꯨꯄꯤꯅ ꯅꯣꯡꯃꯗ ꯄꯨꯡ 10 ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅꯅꯕ ꯍꯣꯠꯅꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯑꯔꯦꯝꯕꯗ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯈꯤ
अमरोमदा CBI की माइकेदगी थोखिबा थौदोक असि डॉक्टर असि हानगी पुंसिगी वारीगा करीगुमदा मरी लेनब्रा हाइदुना मुक सिंखतुना तपना तपना येंखलगले महाकी पुंसिदा करी करी थौदोकसिंग थोखिबगी लोइनना थौदोक थोखिबदुना मरम ओइरगा हॉस्पिटल असिदा मखा ताना चथरगलिब्रा नत्रगना करीगुम हिरम अमतदा मरी लेनदब्रा यामना कुपना CBI की माइकेदगी सु येंसिनबा लेप्त्रि अमरोमदा केस असिदा अंगकपा वाफम कया मरुम थोकलिबा हॉस्पिटल असगी हानगी प्रिंसिपल संदीप घोषु अंगकपा ओइरि महाकी मरमदा तोंगा तोंगानबा सिंगना मराल कया मरुम सिबा वाफम कया सु फोंदोरगलि अदुबु वाफम सिंग असिन कदाई फावबा चुमलिबा कदाई फावबदा लालिबा हानगी हॉस्पिटल असगी प्रिंसिपल संदीप घोष हारिबा असगी संजय राय हारिबा असि बाउंसर ओइना सिक्योरिटी ओइना अदुमक महाका चटमिनबा उइ हाइबसि अख्तर अली कौबा हानगी डिप्यूटी सुपरिटेंडेंट अमखना वाफम असि मीडिया दा सुफोंदोरक्ली मसिना ताकदी मेडिकल कॉलेज असगी प्रिंसिपल गा संजय राय गा अचेतप मरी लेने हाइबसिनी अमरोमदा CBI नसु हंजिन हंजिन कयारखना हानगी कॉलेज असगी प्रिंसिपल असि वहंग पहंग तौदुना मनिंग ममांग थत्तुना महाक कयारखना कौदुना पुंग कया CBI न सखत्तुना वहंग कया हंगली अदुबु महाक मयुमदा चटपा यहल अदुबु हंजिन हंजिन CBI न कौदुना वहंग पहंग मखाताना चथरी हॉस्पिटल असिदा डिप्यूटी सुपरिटेंडेंट ओइरंबा अख्तर अलीना 2023 दा ममता बनर्जी दा हॉस्पिटल असगी अमोटपा संदीप घोष की महाकी अशोइबा अमदी महाकी थौंग कयागी मरक्ता फाइल अमगा लोइनना हॉस्पिटल असिबु येंगसिननबगीदमक्ता रिपोर्ट अमा थाखि अदुबु मतम अदुदा लेंगाकना येंगसिनदुना अशोइबा चुमथोकपगी महुत्ता अख्तर अलीबु अतोपा हॉस्पिटल अमदा ट्रांसफर थाखि हाइना अलीना मीडिया सिंगदसु फोंदोरक्लि मतम अदुदा महाकी वा तारमलबदी हंदक लेखिदबा डॉक्टर असि थौदोक असि थोंगलम लोइदबनी हाइदुना महाकी माइकेदगी फोंदोरक्लि थौदोक असिदा चेनरिबा मियोय मरी मनुंगदा अनौबा मियोय कना कना थौदोक असिदा हानदगी चेनरिबा संजय राय फादुना ले मसिगी मथंगदा मियोय कना फारकदगी हौजु फावबा केस असिदा चेनरिबा संदीप घोष हानगी प्रिंसिपल अनुप दत्ता एसआई लोइनना सौरभ संजय की ख्वाइदगी नकनबा मियोय अमा थौदोक अदु थोकपा नुमित अदुगी नुमिदांगदा संजय रायना अनुप दत्ता हारिबा असिदा मसिंग खंगदना कॉल तौखि थौदोक थोख्रबा मतुंगदा महाक अनुप दत्तगी बेरेक्तसु तुम्बा चटखि अदुरबदी संजय राय अमदी अनुप दत्ता करी मरी लेनरिबगी मसि कक्तनतना CBI ना हंजिन हंजिना संदीप घोष अगस्त के तांग 13 लोइनना अगस्त के तांग 13 अगस्त के तांग 19 अगस्त के तांग 19 अगस्त के तांग 10 अमदी अगस्त की तांग 10 CBI ना हंजिन हंजिन महाकु थौदोक असगी मतांग वहंग कया हंखै अगस्त की तांग 13 पुंग 15 वहंग हंखि अगस्त की तांग 13 पुंग 19 वहंग हंखि अगस्त की तांग 19 पुंग 10 वहंग हंखि अगस्त की तांग 19 पुंग 19 वहंग हंखि लोइनना अगस्त की तांग 10 पुंग 11 वहंग हंखि अनौबा मियोय सिंग केस असिदा चेनबा कना कना ममिंग पलकदोरिबा अमदी कना कना फारकदोरिबा येंगबा तारे ngasi अगस्त की तांग 12 मियामदा पौदम असि तमजरबा मतुंग नुमिदांग वाइरम पुंग 5 की मतुंगदा सुप्रीम कोर्ट ना चथरिबा केस असिगी मतांगदा सुप्रीम कोर्ट हंखिबो हंग अमदी करी करी वाफम खना नैनखि हाइबगी मतांगदा अकुपा रिपोर्ट अमामो पिजरी ngasi सुप्रीम कोर्ट की लेंसिन खिबा जस्टिस JB फर्दीवाला लोइनना JCI DY चंद्रचूड़ जस्टिस मनोज मिश्रा ngasi कोर्ट की असिगुमलबा मिफम असि सुप्रीम कोर्ट की वेबसाइट तसु लाइव अदुमक थाखि असुमना जस्टिस अहुमना लेंसिलबा मतुंगदा स्टेटस रिपोर्ट पिननबगिदमक हाइखि मसी मतुंगदा सॉलिसिटर जनरल तुषार मेहता सरकार की उकिल लोइना कपिल सिबल मिनिस्टर सु ओइरमलबा MP सु ओइरमलबा लोइना लो की मिनिस्टर फावो ओइरमलबा मियोय अमन मसी मतुंगदा CBI द रिपोर्ट पियु हाइदुना जस्टिस ना हाइखिरन पुलिस की सुप्रीम कोर्ट की जस्टिस सिंगदा मखोई की रिपोर्ट पी लोइना सिल तौरबा रिपोर्ट अमन चीफ जस्टिस अहुम की कॉपी अहुम हारिबदु सिल तौरबा कॉपी मसी मतुंगदा CBI की स्टेटस कॉपी सिंग अदु असुमना चीफ जस्टिस अहुमना हांगदोक्तुना तुमिन पादुना लेखि मसी की मतुंगदा
ꯐꯅ ꯀꯨꯏꯅ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯈꯤ꯫ FIR ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯟꯈꯤ, ꯄꯣꯁꯃꯣꯔꯇꯦꯝ ꯀꯔꯝ ꯀꯥꯟꯗ ꯇꯧꯈꯤ, ꯀ꯭ꯔꯥꯏꯝ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯜ ꯇꯧꯁꯜꯂꯒ ꯊꯝꯃꯤ, ꯑꯟꯅꯦꯆꯔꯦꯜ ꯗꯦꯠꯅꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯍꯪ ꯃꯆꯥ ꯀꯌꯥ ꯃꯔꯨꯝ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯑꯣꯏꯔꯤꯕ ꯇꯨꯁꯥꯔ ꯃꯦꯍꯇꯥꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯖꯁꯇꯤꯁ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, CBIꯅ ꯄꯤꯔꯛꯈꯤꯕ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯑꯗꯨ ꯁꯤꯜ ꯇꯧꯔꯒ ꯊꯝꯕꯤ, ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯎꯗꯅꯕ ꯑꯃꯗꯤ ꯄꯥꯗꯅꯕ ꯍꯥꯏꯗꯨꯅ ꯑꯆꯦꯠꯄ ꯋꯥꯐꯝ ꯑꯃ ꯊꯝꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ YouTube ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯋꯦꯕꯁꯥꯏꯠꯇꯁꯨ ꯊꯥꯗꯣꯛꯈꯤ, ꯂꯣꯏꯅꯅ YouTubeꯇꯁꯨ ꯊꯥꯗꯣꯛꯈꯤ꯫ ꯃꯤꯑꯣꯏ ꯀꯌꯥ ꯌꯦꯡꯈꯤ, ꯄ꯭ꯔꯦꯁ ꯃꯤडियाꯒꯤ ꯃꯤꯑꯣꯏꯁꯤꯡ, ꯃꯤꯆꯝ ꯄꯨꯝꯅꯃꯛꯅ ꯌꯦꯡꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯔꯠꯀꯤ ꯁꯦꯁꯟ ꯑꯁꯤ ꯂꯟꯆꯀꯤ ꯃꯃꯥꯡ, ꯂꯟꯆꯀꯤ ꯃꯇꯨꯡ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯌꯦꯡꯅꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯃꯈꯛꯇꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯍꯨꯝꯅ ꯄꯥꯏꯔꯤꯕ ꯆꯦ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯟ ꯈꯔ ꯄꯥꯊꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯔꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ, ꯄꯥꯊꯣꯛꯂꯕꯗꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯃꯗꯨ ꯄꯥꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯕꯅꯤꯅ ꯃꯈꯥ ꯇꯥꯅꯗꯤ ꯆꯤꯐ ꯖꯁꯇꯤꯁ ꯑꯍꯨꯝꯅ ꯄꯥꯊꯣꯔꯛꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ CBIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯡ 5ꯗ ꯁ꯭ꯇꯦꯇꯁ ꯔꯤꯄꯣꯔꯠ ꯑꯃꯨꯛ ꯍꯟꯅ ꯄꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯤꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 5ꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯁꯟꯖय ꯔꯥꯏꯒꯤ ꯃꯍꯥꯛꯀꯤ ꯄꯣꯂꯤꯒ꯭ꯔꯥꯐ ꯇꯦꯁꯀꯤ ꯃꯇꯥꯡꯗ ꯍꯪꯂꯛꯈꯤ, ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯟꯗꯤꯞ ꯘꯣꯁꯀꯤ ꯄꯣꯂꯤꯒ꯭ꯔꯥꯐ ꯇꯦꯁ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯍꯪꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯣꯔꯠꯀꯤ ꯑꯌꯥꯕ ꯄꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕꯁꯤ ꯇꯧꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯈꯤ꯫ ꯉꯁꯤꯃꯛ ꯍꯥꯏꯔꯤꯕꯁꯤ ꯁꯤꯌꯥꯜꯗꯥ ꯀꯣꯔꯠꯇ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯣꯛꯇꯔ 4 ꯑꯃꯒ ꯄꯨꯟꯅ ꯄꯣꯂꯤꯒ꯭ꯔꯥꯐ ꯇꯦꯁ ꯇꯧ, ꯑꯗꯨꯒ ꯍꯌꯦꯡ ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤ ꯄꯤꯈꯠꯂꯣ ꯍꯥꯏꯕ ꯑꯣꯔꯗꯔ ꯊꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯃꯃꯝꯇ ꯍꯪꯈꯤꯕ ꯋꯥꯍꯪꯗ ꯍꯛꯆꯥꯡ ꯐꯪꯂꯕ ꯃꯇꯨꯡ ꯄꯨꯡ 14ꯒꯤ ꯃꯇꯨꯡꯗ FIR ꯄꯥꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯟꯗꯤꯞ ꯘꯣꯁꯅ ꯀꯔꯤꯒꯤꯗꯃꯛꯇ FIR ꯌꯥꯝꯅ ꯌꯥꯡꯅ ꯏꯗ꯭ꯔꯤꯕꯅꯣ? ꯂꯣꯏꯅꯅ ꯄꯨꯡ 12ꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯀꯔꯤꯒꯤꯗꯃꯛꯇ ꯊꯦꯡꯊꯅ ꯁꯤꯜ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯍꯪꯈꯤ꯫ ꯑꯟꯅꯦꯆꯔꯦꯜ ꯗꯦꯠꯅꯤ ꯈꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯟꯅ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯊꯣꯛꯂꯤꯕꯅꯣ? ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯁꯇꯤꯁ JB ꯐꯔꯗꯤꯋꯥꯂꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯄ꯭ꯔꯁꯥꯁꯟꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯀꯤ ꯆꯍꯤ 30ꯗ ꯑꯁꯤꯒꯨꯝꯕꯁꯤ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯍꯥꯏꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯟꯈꯤ꯫ ꯉꯁꯤꯒꯤ ꯀꯦꯁ ꯑꯗꯨꯗ ꯀꯄꯤꯜ ꯁꯤꯕꯜ, ꯁꯔꯀꯥꯔꯒꯤ ꯎꯀꯤꯜ ꯑꯁꯤꯅ ꯁꯣꯂꯤꯁꯤꯇꯔ ꯖꯦꯅꯔꯦꯜ ꯇꯨꯁꯥꯔ ꯃꯦꯍꯇꯥꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕ ꯃꯇꯥꯡ ꯑꯃꯗ ꯅꯣꯀ꯭ꯔꯦꯝ ꯍꯥꯏꯀ꯭ꯔꯦꯝ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯔꯥꯜ ꯁꯤꯔꯛꯄ ꯗ꯭ꯔꯃꯥ ꯃꯥꯟꯕ ꯃꯑꯣꯡ ꯑꯃꯁꯨ ꯎꯕ ꯐꯪꯈꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗꯁꯨ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯦꯛ ꯀꯌꯥ ꯃꯔꯨꯝ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯁꯤꯡ ꯂꯩꯕꯅꯤꯅ ꯄꯥꯔꯇꯤ ꯑꯃꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ, ꯄꯥꯔꯇꯤ ꯑꯃꯅ ꯑꯃꯨꯛ ꯃꯗꯨꯕꯨ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯅꯧꯕ ꯅꯠꯇꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ CISFꯅ ꯉꯥꯛꯇꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯐꯤꯁꯥꯔꯒꯤ ꯔꯦꯡꯛꯇ ꯂꯩꯕ ꯀꯌꯥ ꯃꯔꯨꯝ ꯁꯤꯖꯤꯟꯅꯗꯨꯅ ꯅꯤꯡꯊꯤꯅ ꯉꯥꯛ ꯁꯦꯟꯅꯅꯕ ꯑꯣꯔꯗꯔ ꯑꯃꯁꯨ ꯇꯧꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯄꯨꯡꯂꯦꯞ ꯂꯦꯞꯂꯤꯕ ꯑꯁꯤ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯃꯗꯤ ꯄꯕ꯭ꯂꯤꯛ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯗꯣꯛꯇꯔꯁꯤꯡꯅ ꯃꯊꯧ ꯇꯧꯕ ꯍꯧꯅꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯃꯃꯇꯥ ꯕꯦꯅꯔꯖꯤ, ꯃꯍꯥꯛ ꯁꯔꯀꯥꯔ ꯊꯥꯗꯣꯛꯎ, ꯃꯍꯥꯛ ꯔꯤꯖꯥꯏꯟ ꯇꯧ ꯍꯥꯏꯗꯨꯅ BJPꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯆꯠ ꯀꯌꯥ ꯆꯠꯈꯤꯕꯁꯨ ꯂꯩꯈꯤ꯫ ꯑꯃꯔꯣꯝꯗ ꯃꯃꯇꯥ ꯕꯦꯅꯔꯖꯤꯅ ꯐꯥꯁꯠ ꯇ꯭ꯔꯦꯛ ꯀꯣꯔꯠꯇ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯅꯅꯕꯒꯤ ꯂꯣ ꯑꯃ ꯁꯦꯝꯕꯤꯅꯅꯕ ꯆꯤꯊꯤ ꯏꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯐꯣꯡꯅꯔꯛꯂꯤ꯫ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯁꯔꯀꯥꯔ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯊꯕꯛ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ꯫ ꯆꯍꯤ 30ꯗ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯄꯣꯁꯃꯣꯔꯇꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯀꯔꯤꯒꯤ ꯊꯦꯡꯊꯅ ꯉꯥꯛ ꯁꯦꯜꯂꯤꯕꯅꯣ? ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯐꯪꯒꯗꯕ ꯏꯕꯤꯗꯦꯟꯁ ꯀꯌꯥ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯦ ꯍꯥꯏꯗꯨꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯥꯏꯀꯣꯂꯣꯖꯤꯀꯦल ꯇꯦꯁꯠ ꯇꯧꯕꯗ ꯗꯣꯛꯇꯔꯁꯤꯡꯅ ꯁꯟꯖय ꯔꯥꯏꯕꯨ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ ꯐꯥꯕ ꯃꯇꯝꯗ ꯁꯟꯖय ꯔꯥꯏ ꯃꯍꯥꯛꯀꯤ ꯐꯣꯟꯗ ꯄꯣꯔꯅꯣꯒ꯭ꯔꯥꯐ, ꯃꯊꯣꯡ ꯆꯥꯗꯕ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ CBIꯅ ꯃꯍꯥꯛ ꯋꯥꯍꯪ ꯄꯥꯡꯕ ꯃꯇꯝꯗ ꯃꯍꯥꯛ ꯔꯦꯗ ꯂꯥꯏꯠꯀꯤ ꯃꯐꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯂꯤ, ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯧꯗꯣꯛ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ नोंमा वालिङैदा अगस्तकी तांग 8तसु रेड लाइट की मफमदा चली हाइबा वाफमसु लई। तांग 9 अमदि 9 गे अहिंगदसु योंगाउबदगी थौदो अदु थोखिबनि। थौदो अदुगी मतुंगदा महक यु थक्लगा अमुक तुंब चंगी हाइदुना CBI गे कांगबुदा फोंदोखिबसु लैखि। अमबु ओइरे थोलिबा थौदोक असि न्यूज चैनल खुदिमक्ता अदुगा इंडिया गे ओइना तोंगा न्यूज पेपर सिंगदसु हेडलाइन ओइरि। कयाम कुइना हेडलाइन्स ओइगदौरि। थौदोक असि ममांगदा थोखिबा थौदोक कुंगना दुमा तुमिने लैखिगदौरिब्रा। CBI ना करी अचुंबा स्टेटस पीदुना चीफ जस्टिस अहुमना करी लाउथोरकदौरिबा। अमरोमदा संदीप घोष अमदी हॉस्पिटल अदुगी डॉक्टर मंगा पॉलीग्राफ टेस्ट तौगदौरिबा सिदा करी रिजल्ट लाखदौरिबा। नुमिदां वारम पुंग मंगा फाउबगी मनुंगदा रिजल्ट पियु हाइ। अदुबु रिजल्ट असि CBI गी खुत्तगी मथंग सुप्रीम कोर्ट अमो हारिबासि
लानिबा सेप्टेम्बर की मंगा द खुसिनदुना रिपोर्ट असि मतंग द मखा ताबा करी लाकदगे हाइबदुदी येमिनबा तारी असिगुम थौदोक कया लेप्तना थोकथि पिकलिबा अंगांग चही मरी खक्ता ngaरिबा अंगांग फावदा रेप चथबगी वाफम लाखली इंडिया नाहकी तोंगा तोंगा स्टेट सिंग थोकलिबा थौदोक वाथोक सिंग असि मालेमदा लेरिबा मियो सिंग ताबदा अकी तुजुंग बंगातन कोलकाता की थौदोक असि फावदा लोइद्रिङेदा बिहारदसु नर्स नुपी अमबसु इकाई खुमनबा मांगहनबगी वाफम अमसु थोरकली तारखिगनी कयामरु ताना ताना दुमक लेगेद्रा निंदा तौफम थोक्तब्रा निंदा तौफम थोई लौफम थोई खोलाव कया यूपी खक्तद चही मदा नुपी लिसिंग निफु इजत मांगलगा अतोप स्टेट सिंगददी करी थौदोक थोकलमनोय इरमदम सना लेपाक मणिपुर असिदसु लान थोकलिंगेगी मनुंग असिदा असिगुम्बा इजत मांगबगी थौदोक कयामरुम थोकली भारत की मफम कयादसु असिगुम्बा थौदोक कया थोकली खरदी पुलिस स्टेशन यौदना दुमक लोसिनखिबा खरना इमुंग मनुंगना हाइब कीबदगी लोसिनदुना तोकखिबा खरना तुशोन मासोनबा कना लेजेदबदगी हाइब ngamdabadगी तोकखिबा मथंगदमो क्राइम अपडेट की रिपोर्ट अमा पुदुना लाक्चगी जेम्स हाइग्रुजमना पुनमपु खुरुमजरी।